adagi ahlaman adi yamba mayam amana ngasi aidamata lepi jama ngasi uramani khaleko lepo abani na sumba pot da somorjita hena thawna hapagi pot amasu ohenbani apang basingdugi mokoina thaiba langdo tatlaga thadatlaga somorjina nan thoga ngasi di adugi punsidu manghaudrabnina hingba bichak amasu oi adana somorjit kumba thawna phaba mayam amagi thawna thidekna bohona rakpase tasengna kanoda kogi khawjeng dagi tholaga lewak nungsibna tabako thamoi dagi lewak ki oina kathoge na lewak nungsiren tholiba kangu singdi kaidumoida external go natraga any kind of force amatana namsilaga madugi thambusu ngamoi ajab chanan thengnarakani adana ngasidi ekoina kanona Abraham Lincoln na kogi kan sorry Nelson Mandela na haramba pot amak ningsange magi punsida mai papaga mai thiba na yam masak yame masing yame aduga mahakna jail da leribo lokap da leribo mayam se sinasu mahaki punsi pandam phidam phangbani aro madugi jail da leitriba lokap da leitriba miyoi amatana lewak nungsi hara thaja birunu adugi poto lewak nungsi bi yodribani jail amade lokap da lerak pa haibase magi form of protest to maduna achoba pot ama madugi thong ama thillaga lenga sa natraga mari lena authority da thinbaduna maram waraga madugi poto matam kharagi no unlawful oiba lona yada bana haijalaga namtharaga thammagasu lona yabadaga yada poto magi pandam yongno chaliba khoi keno na Nelson Mandela na mana yogbo poto adugumna akhoi ngasisu akhoi ngasi thabak kanno honaba mathau tai akhoi ninghanaba mathau tade swaista akhoi na huji hygienic badi akhoi na tasengna haraga de akhoi na Palestine na kamaina United States mighty ba pi ki matam amada ko adugi pot mayang go de akhoi ngasi ningching ba chumi aduna even Hitler ge ngasai ge thamjaba wari aruga even akhoi na Amar Mukta ge sahi humdragum do issuba 1951 da heng taroga nini humni katang trial chathraga hato piki ba Lion of the Desert kana khangnari ba magi wakalon ma scholar ni ama mani ma kanoni yamna laila choiba pot amani adu karigi damakta lok pairaga karigi lantheng nakhi haiba pot ikoni ngasi ningsing basumi auna sumba mayam world gi history naina rakpa matam mayam da ikona revolutionaries ki aruga sumba socialist mayam gi naina rakpa sing da ikoni ngasi manipur chingchilaga ikoi horei ba surol mayam da chu wari batai liba mathau tai masi ikona hatta khulai paraga lal horoga ikona chalasi loina haigi bai wafam din nateko aru makhoi gi manung da leriba nung gi idea mayam sing karigi damakta tau karigi damak thawai pamurak tabno karigi damakta miyam gi oina damakta mahaki thawai Taragasu, Munsipi come, Naragasu, eight of the Biadena, Power was Carino, the Tamuin, the Pork in the Calais, Sin the Popaldo powers in the Pungana, Tabak Tobacco, Mangonzao Meamle, Mega Swiba Tiraga, Magi, Oiba contribution, Madame Kralevaki, when I got or Magazuko, Sudo, the Poma Kobi, Kobi Nagi, Kobi Kaige, Mobile Yanga, Magi, Anidugi medicine team, Meriscan Nainagaco, Karim Katina, Ushitoi Dabako, Mayama, Regimana, Karim Katana is a Portuguese Manungi idea, Sapsava. Kanga right, Kangusna Tabako, Larik Tiam Haibasabako, Laishu Yaudawa, educated illiterate, and a coin a thumb to Mayam, Manipurs, Masiam Hengale, Adana Alaman Mayama, Lady Ba, Kogi, Lewaki Oba, the issue Mayamada, Haking and a Yaur of Almayama, Birket of Charo, Mertazu, even Yamunima, was a Manipko, Mokogu Mayam, sing Sigitum in Jaraga Haitareko, Koi Lewaki or Tok from Credi, Tabu Matotai, Adabo, sometimes. Koi kang de mi oi ba zelona soi de bagi chungam soi de ba khotaba adudi tambangam de pot amani mi oi be to urge human to forget his divine and other leidana ko adu we should never be a straight tree which always cut fast for furniture loinak yam straight on chat puzumakchu phatabadum matang lapani na ko kitang ising gi saklon lawraga matam gi yana be adjust tawno honamina base community group masing yam taba lamdam sri dakar oi akoi masel gi marakta head space nungai na wafum mayam ma thamdara kanda aluga lengak sasan gi asoi badana praja akoi gi reflection da lengak sasan dagi natraga mari lenaba concern sing dagi masum jara kanda manipur the peace living oiba group group laiba societies gi praja miyam rakta singchep thajalaga maduna hena irang escalate toba achakba kenoda mafamduda hena fuel haijenba mathau haijenba dong tobo thodo wathok manba wai wata mayam singse yari makai any furu kangru community kurimuna season na bidana peaceful oiba society ma hana lerma manipur kogi imalewa iramdam santi leiba mayam na yamna pamnana nungsina nungaina koirpalam da mamu oiramba nataga leiminram balam da mamu oibad maina oina honabada ikoi khudimaki thodang yam chawi isa gi sabsaba responsibility sing lominaraga thabok thorom sing chathaminaba tominaba aruga lamdam sigi sabsaba territory kogi integrity nataga any responsibility kulim lomina ngakminaba su mathau tai na is main tamsaki chum wafam no zan thambi gi boza yam